Akasbani Imphal Ngangbam Nganthoi na pau pajari ahanbada maruoiba pau Manipur Fire Service na sinduna ngasi maihau langpok thorokpa matamda siznagadaba gari amasung khulaising lamthabagi thorom ama pangthokre. Manipur da mahusagi khal kaitharakpa na mioiba amasung jibasingda awaba saitheng kya piriba ase kharada oirabasu phahanaba sarkar NGO sing amsung lanai loisangsingna khongthang kya laukhatli. BJP Parliamentary Party gi mifamna GST gi Next Generation Reforms ki matangda punna warep ama laukre. Amasung Mikhal pangthokadoriba Bihar da Electoral Roll gi Special Intensive Revision Chathanaba Election Commission na laukiba warep pusingnaraduna tharakpa wakat singi bichar ngasi Supreme Court ta chatharagani. Raija sida mahau langpok amasung mahusagi khalna thohalakpa khudong thibasingdagi ngakthoknaba Manipur Fire Services na matamga chunaraba khulai kya marum sizinari. Manipur Fire Services ki mapangal hena kankhan handuna thokaningdaba thodok sing tholakpa matamda khudakta mi kanba amasung tengbang nabagi damak anoba makhal gi khulai sing loksili. Manipur Fire Service na sinduna ngasi maihau langpok thorokpa matamda siznagadaba gari amasung khulai sing lamthabagi thorom ama pangthokre. Imphal da leiba Directorate of Fire Services ki headquarter da pangthokpa thorom aduda mi kanbagi potlam sing yawba fire tender, Miss Technology yawba mini water tender, Lainung hutpagi khudongchaba yawba mini water tender lamthakhi. Manipur Fire Service Department ki Director L Nabachandra na phungdokhibada ngasi Manipur da ihan hana siznanabagi damak launch tawkhiba matamga chunaraba fire fighting equipment 19 ase 15 suba Finance Commission gi Modernization and Expansion Scheme gi senthang makhada leibani. Mangna hai fire fighting equipment sing ase Manipur gi tongan tongan ba jila singda leiba fire service ki office singda thamgani. Sri Nabachandra na hai kasi ekoi Manipur Fire Service Department ki equipment ekoi modern fire tenders tara nipan kasi launch tawre aduga loinana sigumba program sigi manungsanna training anoba modern equipments ne amma enhance tawga amasu ekoi kasi establish tawre aduga amusu ekoi na lairiba rescue amadi specialized equipment sing asi hum sana thamdana tam sang sinaba yanaba gidamata well equipped ba do store amasu asi Manipur da mahusagi khal kaitharakpana maram oiraga mioiba amasung jibasingda awaba saitheng kya piri. Sarkar NGO sing amsung lanai loisang kya na mahusagi khal asibu kharada oirabasu yokhatuna thamnaba khongthang kya laukhatli. Hiramasigi matangda Akasbani Imphal ga khanana unabada Imphal East Jilla gi Chief Medical Officer Dr. L. Indira Devi na hai aingasagi khal kaitharakliba ase ekhoina haksina lawgadabani. Aingasagi khal gi matangda ekhoina hiram ahum khak khangjinba darkar oi madudi nungsaga mari lenaba khudongchadaba sing air pollution amasung plastic pollution ne mahangna hai sina maram oi aduna heat related changes sidaida akoina section gadapadi mioibe punsi khaltana da sanga bhagyauna effect tawi tongan ba laina su akoina hana yam kana thengnaram daba laina vector borne disease haibdi tingang na sandorak pa laina dengue gumba malaria gumba scrub typhus gumba sigumba laina singsisu temperature sagalakpadugi matungina chumba laina singsisu mioibe da yamna sandorak pagi pawsi akoina su taba phangi. Indian Institute of Information Technology Manipur Mantripukhrida TechSmin IITM Mining CPS Center of Excellence hodokpagi thoramamangasi institute asida pangthokli. Thoramaduda IIT Dhanbad ki Director Professor Sukumar Misra amasung IIT Manipur ki Director Professor Krishnan Bhaskar Sarugyari. Krishi Vigyan Kendra Singhi Sahi gi oba zonal workshop ngasi Iroisemba Imphal da leba College of Agriculture da pangthokli. Central Agricultural University Imphal amasung ICAR Meghaloi na punasin ba thoramaduda Kendragi hanagi mantri thongjum chawba saruk yari. Swami Sivananda Maharaj ki sahi chama kunthanipan suba ningsing kumon thorom ngasi konthauja mamang likai da leba Mahatma Seva Ashram da pangthokre. Thorom adu Swami Sivananda Charitable Trust na sinduna pangthokibani. Thorom adu da saruk yakibasingna Swami Sivananda gi matangda wafam kya phongdokhi. Punjab ta pangthokhiba 12 suba Mr. Deaf India 2015 Manipur gi Senapati Jilla gi Khamsong khungangda leiba Bairi Low Lana na tare. All India Deaf Arts and Culture Society amasung
MNS Skill India Foundation ga punna khusamnaduna sinba changdamnaba aduda atai contestant kyabu maithiba piramlaga bairi launa title asi lawrakhibani title asi phangba awang nongpok lamdamgi oina mahangna hanbani tabiriba pawse akasbani Imphal dagini BJP Parliamentary Party gi mifamna GST gi Next Generation Reforms ki matangda punna warep ama lawkhre New Delhi da ngarang dagi haukiba numini sathagadaba mifam aduna asigumba khongthang ama Pradhan Mantri Narendra Modi na thauna leina lawrokpagi damak Sri Modi bu thagatpa phongdokhi ngasi mifam loisinbagi tharomda Pradhan Mantri Narendra Modi wa ngangani GST dagi konglakpa senpham haujik tha amada lupa koti lakh anirom oiri masi English ngani tara GST haudokpa matamda khonggatpa senpham dagi sang yamna helabani Mikhal pangthokadoriba Bihar da electoral roll gi special intensive revision SIR sathanaba election commission na June 13 da lawkhiba warep adubu singnaraduna tharakpa wakat singi bichar ngasi Supreme Court ta satharagani Justice Surya Khan amasung Justice Joy Malia Bakshi gi bench amana Rashtriya Janata Dal RJD All India Majlis Ittihadul Muslimin AIMIM amadi atai miyoy kyana pukhalakpa wakat singi bichar sathagani Rajyaduda sathakiba SIR da apunba voter koti 8 lakh kunrom gi manungda sada 48.5 di makhoi gi darkar leba che sangsing pikhalakle haina phungdokhibani Arunachal Pradesh ki Mukhyamantri Chauna Mena hai Singapore da tha se kunam sungkunmathoi da pangthokadoriba Northeast India Festival da Arunachal Pradesh saruk yagani Social media da thagalakpa warolamada Mukhyamantri na hai Festival asida rajya sigi oina ina kholaba kala sanskriti gi thorum kya utkani madugi manung chana miyamgi pukning chinchinggadaba lion dance amasung rajya sigi top firol sing utpa fashion show na jingba pangthokani numit humni sathagadaba thorum asina exhibition amasung harau kumai singi khuthangda awang nongpok Bharat ka Asian gi kaithel singa samnahanbada chauna mateng oiragani Haugalaklibi nupi entrepreneurship bu mateng pangnaba pandamda Bihar Sarkar na anoba scheme Mukhyamantri Mahila Rozgar Yojana ngarang haudokre scheme asigi makhada ahanba oina direct benefit transfer gi khuthangda lupa lising tara pigani karigumba makhoi gi karbar adu saukhlaklabadi tha taruk ki matungda lupa lakh ani pigani Assam gi saknai raba saisakpa Bhupen Hazarika gi mapok kumongi numitna lakpada Pradhan Mantri Narendra Modi na saisakpa sigi mafamda ikai khumnaba utlakli Griha Mantri Amit Shah na su Bharat Ratna Dr. Bhupen Hazarika gi mapok numita saisakpa sigi mafamda ikai khumnaba utli Taramathoi suba Meghalaya Vidhan Sabha gi mifam asidagi hauragani numit mangani sathagadaba mifam asi mathang thagi 12 phawba sathagani mifam asida Indian National Congress ki handakta NPP da songkraba sadasya mari yauduna mifam pangthokani Punjab ta hojik thokliba ising isau gi phibam Pradhan Mantri Narendra Modi na hayang yangsingani isau asina maram oiduna khungang lising ani yangkhai gi miyoi lakh 3,38 sokhalle hojik phawbada miyoi lising kuni thoi safagadaba mafamda thangdokre Uttarakhand da singning khairakpadagi Haridwar amasung Rishikesh phaunaba rel lambi chatpa yadre singthaktagi nung achauba singkin tharaktuna rel tali da tasinbadagi chathok chasin yadabani lambi sengdokpagi thabak haujik chathari National Investigation Agency NIA na Union Territory Jammu Kashmir amsung rajya mangagi mafam kunithoi da thiba humbagi thabak chathari lalhaubaga mari lenaba thausil thaurangsing chathai haiba case ka mari lenana thi humbagi thabak adu chathakibani Bharat na Asia Cup hockey gi champion oire Bihar gi Rajgir International Stadium da ngarang sanakiba final match amada Bharat na Kha Korea bu panjin mari amada maithiba pikibani Bharat ki panjil sing adu Dilpreet Singh na ani Sukhjit Singh amasung Amit Rohidas na amamam chankhi Korea gi amata ngariba panjil aduna Den Son na chankhi Aroibada maroiba paw muhanna Manipur Fire Service na sinduna ngasi maihau langpok thorakpa matamda siznagadaba gari amasung khulai sing lamthabagi thorma pangthokre Manipur da mahusagi khal kaitharakpana miyoiba amasung jiba singda awaba chaitheng kya piriba si kharada oiraba sufahanaba sarkar NGO singmsung lanai loisang singna khongthang kya lokhatli BJP Parliamentary Party gi mifamna GST gi Next Generation Reforms ki matangda punna warep ama lokre amasung
Mikhal pangthokadariba Biharda electoral roll gi special intensive revision chathanaba election commission na lawkhiba warep singnar duna tharakpa wakatsingi bichar ngasi Supreme Court chatharagani. Paulo Jare.